Arambai Tenggol gi luching puren korawan ba khuban gi luching makhada Arambai Tenggol na sinduna faksana pangthokkadouriba LAISHU TAMBIBA CAMPAIGN haina mingthonba drug awareness campaign asigi saruk ama oina survey loubagi chattharakliba thabak asigi manung channa lakkadouriba January gi tang 13 ingsok lising ani kumunga irai numit asida drug ka mari leinana public poll survey ama Google form gi khuthangda sinjagadouri public poll survey asida iramdam asida leibiriba ichilinaw icheichal khwai khebekna poll asida saruk yabinaba khanganjabaga loinana adom gi maman yamlaba matam khara khaktang kaithokpiduna question khara gi pakhum pibinaba haijari ichilinaw icheichal singna pibirakpa poll gi pakhum sing asida gi su khara makhaidi lamdam asida maika bachinjaktagi ngakthokpa ngangbadouribani haina kanglaicha miyamgi mafamda Arambai Tenggol gi general headquarter gi control room dagi paujelagni